West Asia gi lan asida US na Iran bulaksin badu wari ba sina Iran hauji hauji malien gi khwaidigi mapangal kan balebak manga gi manung salli haina US air power expert ki makok thomu oibitna tana US president sing advisor oiriba professor Robert P na phongdokre West Asia amading Gulf lebak sing da hauji hauji chaun ungkhatnari asiga mari leinana ANI ga akhanana unaba amada Iran gi mapangal phagalakba amadi Gulf region da singtha ningai oina khut handuna lan chathaba sin maram oirga Iran asi malem gi manung da khwaidigi mapangal kan lebak manga gi manung da oire Iran na malem gi mapangal kan lebak manga gi manung da chanbungam libasi tangkak ahumdani ahan ba tangkak tana US na lebak adu da landaba ani subat tangkak tana Iran na US ki mathak ta laman kumbagi lan chathaba amadi ahum subat tangkak na US na Iran gi mathak ta laikha gi lan chathanaba akan mong da thorang toriba sinani US na Iran gi mathak ta bong gi lan chathrabasu marui ba target sing dadi chaun amanga ta thon ngamdi loinana US ki lalong sing asi mapung oina mai pa ngamdi haina su expert asin makhata na phongdoki hai nakalam rom da ground attack cha thrakada bo ode badi lak lok khoran ngai dun leiri haina Iran na US ta chaun amukha na sing nakre Donald Trump attack na Iran gi nuclear khulai sabagi khongjel yang khat angri haina report amana phongdokli report asigi matung ina karingba US na Iran tang ground attack cha thaklabadi Donald Trump sathin awaba nangani US ki lanmi sing na Iran gi leimai do changchil lakpa leibak asigi lanmi sing na su mai thadun hatna nabagi damakta khawrang ngai dun lei haina Iran gi luching masing amadi IRGC gi lanmi sing na mangjau na phongdok palai khraban Iran gi wafam masi athuba matang gi manung da US ki lanmi sing Iran da changchil laktuna ground attack cha thrakpa yana lekpa ubadagi phongdorakhiban Lal asin maram oiraga sokhallabasu huti yausilakbadagi Iran gi mapangal makangkhalakri hairi US Israel amadi Iran ga sokriba thami helaba lal asida US ki matik miyai leiraba $1 million chahum longi oigidaba atanggo makhalgi awakas plane ama Iran thugaidun mangan takangre awakas plane Iran ang tapthadun thugai hi baibasi US ki oinadi chauna mangjabani plane asi US ki lanmi sing oinadi mit amadi nakongi thaudang loduna yamna maru oina lakhibani plane makhal asi ki matik mayai asi yeknabagi fighter jet amadi missile sing kilometer 200 rom lapna leiringai da khangba ngambagi technology yauri maram maduna US ki lanmi sing oinadi yamna chauna kanaba piba makhal gi plane amani hairi plane asi degree 360 koiduna scan tobung ngambagi shakti sulai yeknabagi missile sing kap thanabagi damakta command center ga su pau phauna nabagi thabak towe maram maduna US ki oinadi chauna mangjaba haibu oire haina su pau sin makha tare US na Iran da landari basin maram oiraga Iran gi nuclear gi khulai sabagi thabak yangkhat halaknabagi achauba maram am oihli haina expert sing na phongdokli Donald Trump amadi Benjamin Tainona hat khaba Iran gi supreme leader Ayatollah Ali Khamenei na Islam lening leisol da mi pak san hat pagi wafam yade maram maduna nuclear gi khulai asi saroi haina saram kidabani aduba hojik tim hak hat kibana maram oiraga Iran gi wakhalul adusu honglakli haina pawosin makha tare US Israel landarak patagi awaba kan mayuk naringai cherakta Iran gi damaktani haiduna mating pangpa Iraq po Iran gi supreme leader Ayatollah Mustafa Khamenei na khamthengna thagalakre haire report asigi matung ina America gi president Donald Trump na Iran gi supreme leader Ayatollah Mustafa Khamenei sikrabra amadi hinglibra khangdi haina phongdor kibag loinana Iran gi supreme leader Ayatollah Mustafa Khamenei na haide wafam asi inau na phongdor kibani haire America gi president Donald Trump na Iran da akanba warning piraduna leibak adugi electric generate toriba factory sing thau puthokpa mafam sing amadi Khark Island ilai lain thuai bungam mi haina phongdokre amromda Iran na Donald Trump wafam sing asi lumna lobagi mahutta angau bagi chorol ni haikre Donald Trump wafam sing asi Iran na malingmi thau cha da kun puthok pusin toriba state of Hormuz thingjin kibadagi hangdokna na lambel thirakpa matamda Karingba Iran na yaraktrabadi hairiba pibam asi lakani haigiban state asi hangdoktraba amadi tangdulita bagi pibam ama athuba matamda laktaba tarabadi hairiba khongthang sing asi paikhalakani haina Trump na mahaki social media post ta thagalakpan Iran da anuba lengak ama thamnaba hotnabada Donald Trump administration yamna kanna pamle Khark Island asi Iran gi maru oiba thau puthokpam ama oidiban loinana laibak adugi thau industry gi mayul su oidiban marak asida
ईरान की माइकैदगी लेबाक अदुगी रिवोल्यूशनरी गार्ड नेवी की चीफ अली रिजा तानसीरी सिखिबगी पावदु कन्फर्म ओइरे हाइरे महांगना स्टेट ऑफ हॉर्मुज थिंजिनबगी थबक थोरमदा ख्वाइदगी मरुइबा थौदांग लौबगी दमकता इजेन चत्रकेब स्ट्राइक अमदा हातखिबनि हाइना इजेन क्लेम तौखि महाक सिखिबसी थारगा ईरान की मकोक थोंमुल चिंगब कयागी मनुंगदा ख्वाइदगी अनौब ओइरे फेब्रुवारी तांग 19 सिप्तम मीटर अयातुल्ला अली खामेनी हातख्रब मतुंग सिक्योरिटी की मकोक अली लरीजानी थासी अंगनमदा हातखि मदुगी मतुंग तानसीरी अमुक सिखिबनि हौजिक हौजिक चथरिबा अटैकसिंग असिदा ईरान की माइकैदगी सुंग गल्फता लेरिबा तोंगान तोंगानबा लेबाकसिंगदा बेस तौबा यूएस की ऑफिस कया अमदी मिलिटरी ऑपरेशन हेडक्वार्टर कयादा अकायतो कया थोखनबा लेरि मरुओइना कतार ओमान सऊदी अरेबिया कुवैत अमदी यूनाइटेड अरब इमिरेट लेबा यूएस की मिलिटरी बेस कया अमा ईरान अटैक तौदुन थुगा याइखाइरि कुवैत चत्रक ईरान की स्ट्राइक अमना पावर अमदी वाटर डिसलाइजेशन प्लान सु थुगाइखरे मदुदा इंडिया मचा अमसु सिखि हाइरि महाक थारगा वेस्ट एशिया की लान असिदा सिखिबा इंडिया मचा मसिंग 9 सुरे ईरान द यूएस न यामना कन्न माइ ओनसिलिङै इजेन लेबानन द तखाइबगी थबक लेप्त्रि मखोय ग्राउंड इन्वेंशन अदु मखाताना पक्तोक चथोरगनि हाइना प्राइम मिनिस्टर बेंजामिन नेतन्याहु फोंदोकले हौजि फावबगी ओइना लेबानन द इजेन चत्रक अटैकसिंग अदुदा सिखिबा 1,200 हेनख्रे मदुगी मनुंगदा अंगांग चामगा 20 यावरि बेंजामिन नेतन्याहु मीडियादा लेबानन द चथ्रिब अटैकसिंग अदु हेंजिन खंगहनखिबनि हाइनसु पावसिन मखातारि न्यूक्लियर खुलाई साबदा ईरान सिजिन्नखगनि हाइना पखतलिबा यूरानियम किलो 100 रोम मुलहौब ngamnanaba US na Iran da ground attack chatrakba yai haina experts sing phongdokle karigumba US na Iran da ground attack chatraklabadi lan asi hanadagi amke hen akanba mongda lan suknakba yai haina su experts sing phongdokle report asigi matung ina Iran da US na ground attack chatrakba yai haina ngangna sakna labasu tasengna thong asima Iran da chatragani haibagi chapchaba Donald Trump gi maikai dagidi phongdorokba leitri तौबतबु डोनाल्ड ट्रम्प की माइकैदगी ईरान द ग्राउंड अटैक चत्रक्ब याई हाइबगी खुदम चंगदम पिरखिब लेख्रबनि यूएस न ईरान द हुजिक लंदारिबसी सुपनगी न्यूक्लियर की खुलाई साखिगद्रा हाइबगी अकीब खक अदुगी नत्ते लेबाक असिदा लेरिबा थाउंग थोकपा खर आइलैंड बुसु खुदुम चंचिनबा पामबगी लान असि चत्रखिबनि हाइना एक्सपर्ट्सना फोंदोले यूएस इजराइल अमदी ईरान ग सोकनरिबु लाल सिगी मनुंगजना ईरान मिडल ईस्ट की लेबाक सिंगदा लेरिबा यूएस की मिलिटरी बेस सिंगदा लंदाबा मतमदा रशिया न चाउना मतेंग पांगि हाइना यूक्रेन की प्रेसिडेंट व्लादिमीर जेलेंस्की न चाउना मराल सिखरे रिपोर्ट असिगी मतुंग इना मिडल ईस्ट की लेबाक सिंगदा लेरिबा यूएस की मिलिटरी बेस सिंगदा अकन मोंगदा लंदाबा रशिया न मखोई सैटेलाइट सर्विलेंस की मतेंग पिदुना टारगेट चपचाना लंदाबा ngамहल्ले असिगुम टेक्नोलॉजी असि ईरान द लेते मरम मदुना रशिया की मतेंग याउदन ईरान ने यूएस की मिलिटरी बेसिंगदा लंदाबा खक ngамलोय हाइरे मालेमदा पुथोकलिबा थाउसिंगी मनुंगदा ख्वाइदगी पामबा थाउदी ईरान की थाउनी हाइना अमेरिका की प्रेसिडेंट डोनाल्ड ट्रम्प ने फोंदोकरे डोनाल्ड ट्रम्प ने फोंदोकलिबा मफम असिन ताकपदी ईरान की ख्वाइदगी थाउ पुथोकलिबा मफम अमा ओइरिबा खर्क आइलैंड असि लौसिननबा कन्न होतनरलगनी हाइना एक्सपर्ट्सने फोंदोकले ईरान की लान मरक्त किम जोंग उन यूएस यौना कापंगमगदबा हाई थ्रस्ट मिसाइल इंजिन टेस्ट तौरपदगी अमेरिका की प्रेसिडेंट डोनाल्ड ट्रम्प बीपी वांखत्करे हाइरे रिपोर्ट असिगी मतुंग इना नॉर्थ कोरिया की सुप्रीम लीडर किम जोंग उन तौरखिबा सॉलिड फ्यूल रॉकेट असि कार्बन फाइबर कंपोजिट इंजिन सिजनरगा सगलखिबनि हाइरे मतिक मयाई लेइरबा रॉकेट असिना मरम ओइरगा नॉर्थ कोरिया न अमेरिका यौना कापंगमगदबा मिसाइल सोइदना थम्बंगमलगनि मसीमंग अमेरिका की प्रेसिडेंट डोनाल्ड ट्रम्प हुमांग नपी काबा मखै पखलखिबनि हाइरे माइ पाकना टेस्ट तौख्रबा रॉकेट इंजिन असिगी थ्रस्ट असि किलोटन 2,500 रोम ओइगने रॉकेट असिगी मतेंगना नॉर्थ कोरियाना अखन्नबा अमुक्ता पाकसना यूएस की डिफेंस सिस्टम थुगाइबा ngamba मखलगी मिसाइल पुथुकलगनि हाइरे पनबा याबदी हौखिबा चै खरा असिगी मनुंगदा नॉर्थ कोरियाना ICBS इन चिंगबा लॉन्ग रेंज की मतिक मियाई लेदबा मिसाइल कया माइ पाकना पुथोकपा ngamख्रबन लोइनना मिसाइल साबगी थबकता खोंजेल यांखलखिबग लोइनना मिसाइल मसिंग यामना पैसिनदुना थमननबसु कन्न होतनरखिबन नॉर्थ कोरियाना पुथोकलिबा मिसाइल सिंग असि लॉन्च तौदिङै ममांगदा कदाइदा लei हाइबा येकनबा लेबाकसिना खंबा ngamloidawba टेक्नोलॉजी सिंगसु कन्न सिजनरी कोरिया इंस्टीट्यूट फॉर नेशनल यूनिफिकेशन की एनालिसिस सिंगना फोंदोरखिबगी मतुंग इनदी
नॉर्थ कोरिया हौजिक सारिबा मिसाइलसिंग असि मालेमगी लेबाक अमदि हेक्ता लंदाबा ngamnanabagi wakhalonda yamna kanna khumang chawsina thabak tawri handak mai pakna test tawbu ngamgre hairiba North Korea gi solid fuel rocket asi malemgi lebak pumba yawna kap ngamgadaba makhalgi matik me yamna leiraba solid fuel rocket system makhallamani North Korea gi supreme leader Kim Jong Un na America gi president Donald Trump na tawningwa mongda mahakki apambagi matungina thabak tawbagi thawngasi mapungwena Venezuela amadi Iran da landabagi thabak chatharibasi yaningdi hainasu phungdokhiba leigrabani America na hujik chathariba terrorist ki thawngasi akiba phanglaba attack singasi malemgi oina sauna khutung thiningai oirakani hainasu cheksin wafam thamlakrabani US na nuclear khulai thadoklagani hairabadi North Korea na wari sanabi yai hainasu pawosin makhatar Iran ng Gulf lepak chingda leiba power plant chingda atamna na landadringi mangoina na karigamba Israel amadi America na lepak adugi power plant chingda landar labadi Gulf amadi Israel gi energy infrastructure chingda akan mamongda landagani haina mangjawna na cheksil wafam thamgibani haukiba ahingda US amadi Israel gi apunba forcingna Iran gi konung Tehran amadi Al-Boz da leiba power grid chingda lancha thaduna leiba adugi power facility sing chawna amanganta thonki Iran landarakpagi pakumpida dunan drone amadi missile sing sisinaduna Israel Jordan Iraq amadi Gulf lepak chingda leiba US gi military assets sing chawna landakibadana tana aso open kya thokhankre Iran gi laman kumbagi lal asina maram oiraga maleng kaitil singda chobuk kudong chadab ama mayuk nanbadana tana nongthak gi lambil da su saun apan ba piki Gulf ta leiba US ka marili na mafam singda Iran an drone amadi missile lising manga ga samji hundrama thoi kapsin duna akan mamondlan da ki mamang thagi tang kun nipan di US amadi Israel gi lanna Iran gi matak ta landa ba hek hauki badagi laman kumbagi lal oina Iran na Arab lebak taret ta leiba US ki basingda drone amadi missile lising manga ga samji hundrama thoi kapsin duna akan mamondlan da ki haina official data amana phuduli Lebanon dagi Hezbollah na kapkhiba rocket ama Israel gi awang thangu saruk Haifa city da leiba oil refinery amada pokhai kre haina Israel gi authority sing amadi Israeli media na phungdokre missile na palaba matung structure ama mai chakpa amadi maikhu musuk muna kaba miyam na unake hakchang sokpa yaba machak sing leak oiba amata leiti haina fire and rescue service na phungdokki Israel state TV kan gi pauda oil tanker ama amadi industrial structure amada rocket na pan ki haina lauthorakki Hezbollah na rocket tara kaplakki madudagi central Israel gi samudra khongban paringda region khara amadi Haifa area da siren jing khongki attack aduna maram oiraga mai matam khara kakki Haifa ga naknaba Kiryat Ata amadi Galilee gi safram dasu rocket sing pokhaiba amadi akai toi thopagi pau leiki tha mai helaba Middle East ki lan manungda oil refinery complex aduda direct oina kapsinba handak kesiga ani subani missile trama panda Iran dagi missile ama oil refinery complex aduda pokhaiduna akai to kaya thokan muslei khraban United States ki President Donald Trump na Iran ge khwaidagi thau puthokpada maruoiba mafam am oiriba Khark Island lasi laibak adugi thau gi lanthung kaya su khudum chansingani haina cheksil warol thamgre Iran da US amadi Israel na landarak tunu chaung unkhatnari ba asigi waroisin purlanabagi damakta Pakistan na mediator oiduna wari sanabagi thorang akan mamongda tawringi serek asida US na Iran gi thau gi puthoksin khudum chansinanaba asanwa ing lakkibani sahi asigi hawlakpada Venezuela da US na chathakiba thabaksing aduga changdamnaraduna US na Iran gi thau gi puthoksin laina khudum chansinma ngamgani haina Financial Times ta pikib interview amada President Donald Trump na phungdokpasu leigrabani US President na khwaidagi pamjabasi Iran gi thausim khudum chansinbani haina mahakna phungdokki hairi ithat leibak khakta Iran gi ngak chenbagi matik mayagi matangda Financial Times na hangkib wang amagi pakum piaduna Iran gi ngak chen gi mapangal leiram lui haina di lode adumakbu US na Khark Island bu yamna laina khudum chansinma ngamgani haike ithat asibu khudum chansinabagi thorang am oina Pentagon region aduda mapangal leireba US ki lanmi thaba haukibak loinana Middle East haukiba irai nimita America gi matik me leirabu lanmi 1900 su thungdun leigraban loinana lanmi singi manungda meren 2,200 su yauki amadi ahenba lanmi oina marphuni thoi suba airborne division su tharagan haina President Donald Trump na makhatana phungdorakki haire